राहुल गांधी मियामबु इरांग हवली हाइना असम की सीएम न पुलिस केस लौखटनब खंगनख्रे। कांग्रेस की राहुल गांधी लुचिंग भारत जोड़ो न्याय यात्रा गुवाहाटी असम पुलिस अथिंग पीखिबगिदमक कांग्रेस पार्टी की वर्कर्स असम पुलिस की मरक्ता ngarang ayuk akan bamong da khut thongna khre miyam gi marakta sauba pogan irang thogali haina asam gi chief minister himanta biswa sarama rahul gandhi gi mathakta akan ba maral si khibaga loina na congress luching ba si gi mathakta case ama file tawnana ba chief minister asina state police ta instruction pi khre asigumba charang na ba thodok sing ase asami singi culture gi saruk ama natte ai khoi de yamna shanti leiba state ama nei congress ki asigumba naxalite state sing ase ai khoi gi culture gi khwaidagi onna taina ba ma ni haina Chief Minister Himanta Biswa Sarma na phongdokhe Rahul Gandhi na miyambu asawba poghanba amasung social media da madugi evidence oina footage kaya post tawrakpagidamak Assam gi DGP da case ama register tawnaba khangankhre haina Chief Minister asina social media platform X da phongdokhe ngarang ayu Khanapara fauraga Guwahati tamna lakhiba Congress worker lising manga rom state police na athingba pikhibaga loina na lathi charge kaya su tawkhi haire थौदोक अदुदा कांग्रेस की वर्कर कया मरुम अशोक अपन मायोक नखी हाइरे यात्रा अदु गुवाहाटी शहर द चंगना बहोना रखिबा मतमदुदा पुलिस का मायोक नखिबनी हाइरे